Juribam की बावोपरा वार्ड नंबर 4 de leiba Tongbram Prem Singh Chahi19 amade Tongbram leibak lei Chahi19 gi machanupa yaima Tongbram thoiba singna masagi Chahi 18 khakta suriba nupa macha ashi nahan September ki tang 3 ki yumsakeisa ki ayuk pung 8 rom tabadagi yumda hanjinlakkhidre houjik faoba thiba khangdana leire haire ngasi ayuk pung 13 tabu matamda apokpi Tongbram leibak leina paumi singda phungdorapada ichanupa ashi yumsakeisa ki ayuk pung 8 rom tabada thokibane Ngashiga numit humni suraba faoba yumda hanjinlaktre thiba fangdre haina thamke Miyamna fangbiba thoklagadi manaknakpa police station da natraga mama engoda sinabiu haina phongdorake mahakna mayumdagi thokiba matamda angangba machugi furit t-shirt khongau hapent ama setki amati oi thangba khutta khudop ama sikhi ase tumja ga chengi pung mapan gi manung da thokibane mama kanu da aina imung da adha ka thiringai da leithorpade icha se leiramdare ado Ngashiga numi humni sure yumsiga hanjinlaktre ado mayamna isa aja phangba thoklagadi purista an manaknakpa purista sinabiu mama engoda sinabiro mama ina phigau jana mayamdagi nijari